ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯔꯕ ꯁ꯭ꯇꯦꯠ ꯑꯃꯁꯨ ꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤ.ꯑꯦꯝ.ꯑꯥꯏ.ꯁꯤ.ꯇꯤ ꯀꯥꯔꯗ ꯑꯃꯗꯤ ꯄꯤ.ꯑꯦꯝ.ꯖꯦ.ꯋꯥꯏꯒꯤ ꯃꯈꯥꯗ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯔꯤꯕ ꯄꯦꯁꯦꯟ 900 ꯍꯦꯟꯕꯔꯣꯝꯒꯤ ꯑꯩꯈꯣꯏꯒꯤ ꯅꯕꯦꯝꯕꯔ 6ꯇꯒꯤꯗꯤ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯇꯧꯔꯝꯕꯗꯨ ꯄꯩꯁꯥ ꯂꯧꯔꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯏꯔꯕ ꯄꯦꯁꯦꯟꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯟꯁꯤ ꯀꯟꯕꯤꯅꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯅ ꯄꯤꯊꯣꯛꯀꯗꯕ 90 crore ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯇꯣꯜꯂꯒ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯒꯤ ꯍꯥꯟꯅ ꯗ꯭ꯌꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥ ꯄꯤꯊꯣꯛꯇꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯆꯂꯥꯏꯕꯗ ꯈꯨꯗꯣꯡꯆꯥꯗꯕꯗꯨ ꯃꯥꯌꯣꯛꯅꯕꯗꯒꯤ ꯄꯦꯁꯦꯟꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯀꯥꯟꯅꯕ ꯄꯤꯔꯝꯕꯁꯤꯡ ꯑꯗꯨ ꯄꯩꯁꯥ ꯂꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯧꯔꯛꯏꯕ ꯐꯤꯕꯝꯁꯤꯗ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕꯁꯨ ꯖꯃꯥꯡꯁꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯋꯥꯕꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯕ ꯈꯣꯡꯊꯥꯡ ꯑꯃꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯅꯣꯠ ꯑꯃ ꯄꯤꯕꯅꯤ ꯀꯣ ꯈꯣꯡꯊꯥꯡ ꯑꯃ ꯍꯥꯞꯆꯤꯟꯕꯅꯦ ꯍꯥꯏꯅ ꯂꯧꯖꯒꯦꯀꯣ ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯅ ꯉꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯆꯠꯅꯔꯝꯕ ꯑꯗꯨꯒꯨꯝꯕ ꯄꯤ.ꯑꯦꯝ.ꯖꯦ.ꯋꯥꯏꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯀꯤ ꯃꯇꯥꯡꯗꯀꯣ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡꯒꯤ ꯃꯈꯥꯗ ꯄꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯂꯥꯏꯌꯦꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯄꯤꯔꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 6ꯇꯒꯤꯗꯤ ꯆꯠꯅꯔꯔꯣꯏꯅ ꯃꯣꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯄꯥꯔꯇꯤꯀꯨꯂꯔ ꯃꯔꯨꯑꯣꯏꯅ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯒꯨꯂꯔ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯡꯕꯨ ꯑꯗꯒꯤ ꯋꯤꯛꯂꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯡꯕꯨ 3 days ꯃꯅꯨꯡꯗ 4 days ꯃꯅꯨꯡꯗ 5 days ꯃꯅꯨꯡꯗ ꯍꯞꯇꯥꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯀꯥꯔꯗꯁꯤꯒꯤ ꯃꯈꯥ ꯇꯧꯖꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯃꯣꯏꯗꯤ ꯇꯁꯦꯡꯅ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗꯅꯤ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯂꯥꯛꯑꯀꯥꯟꯗꯅꯤ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯒꯕꯔꯅꯔꯅ ꯍꯥꯏꯕꯤꯈꯤꯕ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯏꯁꯤꯀꯣ ꯑꯗꯨꯗꯤ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯤ ꯁꯦꯟꯃꯤꯠꯂꯣꯟ ꯌꯥꯝ ꯐꯒꯠꯄ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯝ ꯆꯥꯎꯈꯠꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯦꯅ ꯃꯥꯅ ꯍꯥꯏꯕꯤꯈꯤꯕ ꯄꯣꯠꯇꯣ ꯉꯁꯤ ꯀꯩꯒꯤꯗꯃꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯔꯀꯥꯔ ꯑꯣꯏꯔꯛꯏꯅꯣ ꯁꯤ ꯆꯠꯅꯔꯔꯣꯏ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯇꯪꯈꯥꯏ ꯑꯃ ꯉꯁꯤ ꯑꯋꯥꯕ ꯉꯁꯤ ꯀꯔꯤ ꯃꯤ ꯄꯥꯏꯔꯛꯏꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩ ꯒꯕꯔꯅꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯒꯦꯕꯀꯣ ꯇꯁꯦꯡꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯅꯤꯄꯨꯔꯁꯦ ꯂꯥꯏꯔꯕ ꯁꯦꯟꯊꯣꯛ ꯂꯩꯖꯗꯕ ꯁꯦꯟꯃꯤꯠꯂꯣꯟ ꯂꯩꯖꯗꯕ ꯃꯁꯤꯡꯁꯦ ꯃꯦꯛꯁꯤꯃꯝ 90% ꯂꯩꯔꯦ ꯍꯥꯏꯕꯁꯤꯃꯗꯤ ꯀꯟꯐꯥꯝꯅꯦꯕꯀꯣ ꯃꯔꯝꯗꯤ ꯒꯣꯔꯃꯦꯟꯠꯅ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯀꯔꯤ ꯍꯥꯏꯅꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯁꯤꯅ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯆꯥ ꯀꯌꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯉꯁꯤ ꯀꯥꯟꯅꯕ ꯈꯔ ꯄꯤꯔ ꯂꯩ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯇꯥꯔꯒꯗꯤ ꯄꯩꯁꯥ ꯂꯩꯇꯥꯔꯒꯗꯤ ꯄꯩꯁꯥ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯄ ꯄꯩꯁꯥ ꯂꯩꯕ ꯌꯥꯝ ꯆꯥꯎꯈꯠꯄ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯄꯤ.ꯑꯦꯝ.ꯖꯦ.ꯋꯥꯏ ꯄꯥꯏꯔꯛꯄꯁꯨ ꯌꯥꯏꯅ ꯅꯠꯇ꯭ꯔꯣ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯨ ꯌꯥꯏꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯎꯕꯤꯔꯀꯥꯟꯗ ꯒꯃꯦꯟꯅꯁꯨ ꯃꯁꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅꯁꯨ ꯂꯧꯕꯤꯔꯤꯕ ꯗꯤꯁꯤꯖꯟꯁꯦ ꯍꯣꯏ ꯇꯧꯕꯒꯤꯕꯨꯗꯤ ꯃꯣꯏꯁꯨ ꯄꯥꯔꯠ ꯑꯣꯐ ꯃꯣꯏꯁꯨ ꯇꯉꯥꯏꯐꯗꯕ ꯉꯁꯥꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯆꯂꯥꯏꯔꯤꯕꯅꯤꯀꯣ ꯀꯩꯒꯨꯝꯕ ꯏꯟꯀꯝ ꯔꯤꯁꯣꯔꯁ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯣꯏꯁꯨ ꯑꯋꯥꯕꯗꯤ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯄꯦꯁꯦꯟ ꯄꯥꯔꯇꯤꯁꯤꯡꯒꯤ ꯈꯟꯕꯤꯔꯀꯥꯟꯗ ꯑꯅꯥꯕꯁꯤꯡ ꯈꯟꯕꯤꯔꯀꯥꯟꯗ ꯃꯤꯌꯥꯝ ꯈꯟꯕꯤꯔꯀꯥꯟꯗ ꯃꯣꯏꯅ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 6 ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯈꯤꯇꯪ ꯃꯇꯝ ꯂꯧꯍꯟꯖꯅꯤꯡꯉꯤꯀꯣ ꯃꯇꯝ ꯂꯧꯍꯟꯖꯅꯤꯡꯉꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯨꯅ ꯌꯥꯁꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯇ ꯃꯗꯨ ꯉꯁꯥꯏꯒꯤ ꯄꯤꯊꯣꯛꯇꯅ ꯂꯩꯔꯤꯕ ꯗ꯭ꯌꯨꯁ ꯑꯦꯃꯥꯎꯟ ꯃꯌꯥꯝꯁꯤꯡꯗꯨ ꯄꯤꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯗꯨ ꯀꯩꯗꯧꯕ ꯌꯥꯕ ꯂꯩꯔꯤꯒꯦꯁꯦ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯄꯥꯡꯖꯒꯦ ꯀꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝ ꯄꯥꯡꯖꯒꯦ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯁꯤ ꯇꯧꯕꯇꯕꯨ ꯍꯥꯏꯃꯤꯟꯅꯔꯤꯉꯩ ꯃꯔꯛꯇꯨꯗꯩꯗꯨꯗ ꯂꯥꯎꯃꯤꯟꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯇꯉꯥꯏꯐꯗꯅ ꯄꯦꯁꯦꯟꯁꯤꯡ ꯈꯟꯕꯤꯔꯀꯥꯟꯗ ꯃꯣꯏꯅ ꯂꯧꯔꯤꯕ ꯐꯦꯁꯤꯃꯗꯤ ꯈꯤꯇꯪ ꯍꯟꯗꯣꯛꯍꯟꯖꯅꯤꯡꯉꯤ ꯀꯩꯅꯣ ꯖꯃꯥꯡꯁꯦꯀꯣ ꯃꯁꯤꯅ ꯑꯩꯒꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯁꯤꯅ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯂꯥꯛꯀꯗꯧꯕ ꯐꯜ ꯃꯣꯏꯒꯤ ꯄꯤꯊꯣꯟ ꯊꯣꯛꯄ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯃꯌꯥꯝꯁꯤꯡꯗꯨ ꯒꯚꯔꯟꯃꯦꯟꯠꯇꯒꯤ ꯄꯤꯔꯛꯇꯕꯁꯤꯡꯗꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯟꯅ ꯀꯣ ꯄꯤꯊꯣꯛꯇ꯭ꯔꯤꯕ ꯑꯦꯃꯥꯎꯟꯁꯦ ꯂꯨꯄꯥ ꯀꯔꯣꯔ ꯑꯁꯨꯛꯅꯤ ꯀꯣ ꯑꯁꯨꯛꯐꯥꯎꯗꯤ ꯄꯤꯊꯣꯛꯐꯝ ꯊꯣꯛꯏꯒ ꯍꯥꯏꯕꯗꯨꯒꯤ ꯗꯇꯥ ꯐꯖꯅ ꯐꯣꯡꯕꯤꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁ꯭ꯇꯦꯛ ꯍꯣꯜꯗꯔ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯟ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯁꯤꯁꯇꯦꯝ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯊꯛꯇ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯀꯩꯗꯧꯃꯤꯟꯅꯁꯤ ꯀꯔꯤ ꯍꯥꯏꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏ ꯍꯥꯏꯃꯤꯟꯅꯕꯗ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦꯕꯀꯣ ꯑꯗꯨꯒ ꯗꯦꯟ ꯃꯗꯨ ꯍꯥꯏꯃꯤꯟꯅꯔꯤꯉꯩ ꯃꯔꯛ ꯂꯥꯎꯃꯤꯟꯅꯔꯤꯉꯩ ꯃꯔꯛ ꯃꯗꯨꯒꯤ ꯇꯧꯅꯔꯤꯉꯩ ꯃꯔꯛꯇ ꯇꯉꯥꯏꯐꯗꯅ ꯑꯩꯈꯣꯏꯅ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 6ꯇꯒꯤ ꯍꯦꯛꯇ ꯃꯇꯝ ꯂꯦꯞꯁꯤꯟꯕꯤꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯈꯥ ꯇꯥꯅ ꯀꯣ ꯀꯦꯁ ꯑꯣꯏꯅ ꯂꯧꯔꯅꯤ ꯀꯥꯔꯗꯀꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯔꯣꯏ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯁꯤꯃꯇꯪꯗꯤ ꯈꯤꯇꯪ ꯈꯣꯡ ꯍꯟꯗꯣꯛꯆꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯅꯥꯕ ꯃꯌꯥꯝ ꯈꯟꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯁꯤꯡ ꯈꯟꯕꯤꯔꯀꯥꯟꯗ ꯇꯁꯦꯡꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯅ ꯂꯧꯔꯤꯕ ꯗꯤꯁꯤꯖꯟꯁꯦ ꯈꯤꯇꯪ ꯀꯣꯝꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯒꯚꯔꯟꯃꯦꯟꯠꯗ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯍꯖꯣꯛ ꯇꯧꯖꯔꯒ ꯑꯩꯈꯣꯏ ꯌꯥꯎꯖꯟꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯎꯖꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯏꯃꯤꯟꯅꯁꯤ ꯄꯨꯟꯅ ꯍꯥꯏꯕ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯅꯥꯕꯁꯤꯡ ꯈꯔ ꯌꯦꯡꯕꯤꯔꯀꯥꯟꯗ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯑꯣꯖꯥꯃꯪꯒ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜ ꯇꯧꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯈꯤꯇꯪ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯥꯕꯁꯤꯡꯒꯤ ꯑꯣꯏꯕ ꯑꯋꯥꯕꯁꯦ ꯈꯤꯇꯪ ꯀꯣꯛꯅꯅꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯁꯦ ꯈꯤꯇꯪ ꯌꯦꯡꯕꯤꯔꯀꯥꯟꯗ ꯈꯤꯇꯪ ꯃꯇꯝ ꯂꯧꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯊꯧꯍꯟꯖꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯣꯖꯥꯃꯪꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ